November gi tang mapanda brown sugar kg ahumga gram chamnga homfumari ka konana miyoi ani fagat khraba matung Singhat police station na brown sugar kg amaga gram janipar marfu mari makhata na fagat pa ngamkhre. Vote hadabagi chahi suraba sing amadi voting right fanglaba singbu vote hadabagi hak fanghanaba awareness piba yamna mathau tai haina CEO Rajesh Agrawal na phongdokre. Amadi haukiba ing lising aniga taramapan gi February mapanda piklibi nupi macha amabu izad manghan kiba masagi chahi kunithoi suraba miyoi amang ngasi salam imocha special just fast track special court November amana pokso eki makhada chahi taret kaisum sangda lainaba fadok pikre. IS News meeting tabiri ba khwai pumna makpu jusi ASEM na taramna okjari. COVID-19 dagi ngakthoknaba khuttoina hambiyu, hand sanitizer sizinabiyu, mask upiyu, fit taruki distance thambiyu, yariba makai vaccine dose na kapthokbiyu. Section bana pumna maki yaifabani hauzik pau sandokna pizari. November gi tang mapanda brown sugar kg ahumga gram chamnga homfumari ka konana miyoi ani fagat khiba thodok adugi matungda FIR case asigi makhata na chatharapa investigation da Singhat police station na brown sugar kg amaga gram sanipan marfu mari makhata na fagat pa ngamkhre. Akagnaba pau ama fangbadagi Singhat police station gi inspector Thangpu Tonsing officer in charge SI Chinjasiam amasung ASI Haulian Khup na luchingba team amana Lancha village area gi asukpa jungle amada operation sathaki maduda lotuna thamlamba bora khaw ama phangki. Maduda box samaga homfu mga yawba thengnaki. Hariba box sing asida brown sugar ni chingnaba spoon case sapon case taramathoi phangki. Polam sing adu subdivisional magistrate Singhat yawna sistauki haina police tagi phangba pau amana phongdorakli. Fagalaba brown sugar adu kg amaga gram chanipan marfu marini November mapanda Singhat PS na brown sugar kg ahumga gram chamnga homfu mari fagat kiba adu tharaga case asida fagat kiba brown sugar puna kg manga gram chamri nifunipan sukre. November mapan gi thodok adu New Taikot village manakta thokibani. Thodok adu da fakiba miyoi ani adudi ngamkholan guite chahi nifu apokpa let khopa kawi. Monjang village Singhat tagini amana Mangluanin Hanglon chahi nifutaruk apokpa laikhidraba Gaukholian kawi Bungmun village Singhat tagini. Aseng by electoral roll semba mathau tai haina chief electoral officer su oriba principal secretary election Rajesh Agrawal na phongdokre. Ngasi Singamayrungda laiba classic grandeda pangthokhiba nomagi oiba state level consultative workshop on electoral literacy club ki thoramda wafam asi Rajesh Agrawal na phongdokhibani. Thoram aduda education U gi director Rangita Bali Waikhom, education S ki director L Nandakumar, additional chief electoral officer and Praveen, joint chief election officer Ramananda Nomaikapam, joint secretary election K Bono amadi electoral literacy club ki miyoi kyasu sarugyaki. Rajesh Agrawal na makataraduna vote hadabagi chahi suraba sing amadi voting right fanglaba singbu vote hadabagi hak fanghanaba awareness piba yamna mathautai chahi tara nipan suraba naha singbu voter list ta channa bagi damag chahi amada numit mari thamle voter salhodaba miyoi singna voter list ta chanbiduna isagi hak fanghanbiyu haiki. The qualifying date is 1st January 2023 for the SSR, but there is also 3 more qualifying dates, that is 1st April, 1st July and 1st of October 2023. Any of the boys or girls are getting 18 years over next 9 months from 1st January 2023 to 1st October 2023. They can also apply for registration in electoral roll during this SSR period. This is a new change, this has been brought out, so if they also apply, use this form, they will be registered as and when they complete 18 years automatically and the epic will be sent to their address. So this is the broad objective, and I hope young people in the state with the message that come forward and register yourself as a voter. Haukiba Englising anigatara mapangi February mapanda piklibi nupi macha amabu izat manghan kibagal masagi chahi kunitoy suraba ponsapam Johnson
Kauba Mioi amang ngasi Salam Imocha Special Judge Fast Track Special Court Number 1 na POCSO 8 ki Section 4 gi makada chahi taret kaisum sangda lainaba fadok pi ki bagalunena lupa lising taragi fine pi na barai wayen takre. Loinana victim gi maikaida lupa lakh ama makai pi na basu wayen pikre. Rape case asida fadok taraba Potsangbam Johnson apokpa Birendra Laifam Kaisamthong Hodam Leirak Imphal West asi haukiba November 10 da court asina maral leire haina laktokibani. Ngasi mahakpu Manipur Central Sajiwa Jail dagi court asida puthokuna sentence hearing zatharaba matungda chahi taret fadok pikibani. Court asigi order gi matung ina state government na victim compensation fund natraga atopa scheme dagi victim asida lupa lakh ama makhai gi compensation pinaba khanganke. Haukiba pung kunmari da India da nong miyoi chatru kuntaru COVID positive oiba thengnakre. Laina asina maram orega miyoi ani laikide. Pagalakpagi chang hengalaktuna chada marifutara nipan dasmik nipan sino yaukre. Apunba confirm case na koti mari lakh nifutaruk lising homfutaret chahum taramathoy yaukre. Active case na lising taret chamaga humdra mangada hantarakle. Laina asina maram orega laikidaba migi masing lakh manga lising kuntra chamga nifutaruk yaukre. Laina asdagi naba faduna discharge tawkiba migi masingna koti mari lakh nifumathoi lising kunmapan chamga marifutara sukre. Laina asdagi ngakthoknaba vaccine kaptokhiba apunba migi masingna koti chani taramapan lakh marfu humdoi lising yakhai nipan chamga henkre. Malemgi oina COVID lachana khwaidagi hena sokhalaba leibak singi manungda USA na ahanba, India na anisubada amadi France na humsubada leidi. Awang Nongpok State ki oina Assam na ahanba, Mizoram na anishuba amadi, Manipur na humsubada leidi. Sangay Festival gi mang oina na Imphal West Commando na lepta na laukhalakpa cheksin tharangi saruk ama oina ngasi ayuk pung 3 minute nifu dagi nipan ga minute kuntra mga fawba Chingmayrong mamang laikai classic grande manakta leiba lodging amasung hotel sing yaw na yumthong singda thiba humbagi thabak jatakre. Hotel taret amadi yumthong chamaga kunda amamamta oina changduna thiba humbagi thabak jathakibaga loinana miyoi chamaga kunrom verify tawki. Adum oina mak afa apun gi pawdi leite. Nakal amaromda CDO Imphal West ki kangbu amana pauna kaithel gi tongan ba mi laifam hotel tareta ayuk pung taret makhai dagi nipan ga minute nifu fawba thiba humbagi thabak jathaduna miyoi kaya verify tawkre. Adum oina mak mipun gi pawdi leite haidi. Nakal amaromda CDO Imphal West na Thangal Bazar ki Kasturi Crossing dagi hauraga Dharmasala Yaima Store ki paring Boragali amasung Alugali da nungthil pung 3 minute nifu dagi nungthil pung 3 minute tara fawba operation chathaduna miyoi chamaga marifutara verify tawki. Miyoi 3 makataba verification chathanaba CTPS da kusinaki. Ngarang lenga ki Home Department na senduna ahanba Manipur Rifles ki banquet hall da pangthokhiba homecoming ceremony gi thauramda tongan ba lalhoglup mangagi cadres kuntra mathoi lengak ta khulai thadokuna changjarakle haiba aduda yaukhiba People's Revolutionary Party of Kangleipak Pripak ki Lanmi Sanglup Red Army ki kadar taruk adu Pripak amasung masigi Lanmi Sanglup Red Army ga karigumba hiram amatada mari lenade haina aina thengkraba lalhoglup Pripak ki Department of Publicity and Propaganda gi Publicity Officer Mangal Kuman na ngasi presta thokpa cherol amana phongdurakli. Cherol aduna makhatara aduna homecoming ceremony adugi thawong amana Pripak VC haiba ama thonjinduna Pripak manungda machet makhai leiba oina miyamda lan uhanaba khonakhiba adu laibak thibani suklei leitaba party ama semjin sajilaga hapjilakpa asinasu pangthokhiba homecoming ceremony adu semjin sajinbani haibasi masana adum taksare Pripak VC haiba ama leite haibasi thengkhang kayarakta leibak miyamda sengdoktuna lakrabani. Maram aduna Home Ministry na hariba thawong asi makata na jathadanaba amukka hanna phongdorakle. Pangthokhiba thauram adu Manipur lengak na semjin sajinduna ningtam yawol asibu masak thihanaba amadi miyamda lan uhannaba khotnaba anemba thaki false propaganda ni BJP lengak lakpadagi maru oina Kangleipakta ingtappa hanjilakle haina lengak ki makok na phongdokhiba wafam adu minay na mapu ningbagi wangang ni haina lup asin lawi mapuna chanaba amasung lengaki khuchabi khara manaraga
Home Ministry dagi senthang lokthaba yanaba amadi ningtam yaoloi sing yaol ihau tauningre haina lebak miyamda lana uhanaba sinba namthakni surrender drama makal amani haina Gerald aduna makatana maral sirakli. Valley and Hill Labor Unions Group VHIS LUG na sirakliba maral yumfam yaudaba aranba wafam ni haina Manipur Building and Other Construction Workers Welfare Board ki chairperson K. Sarat Kumar na fungdurakli. Imphal gi New Secretariat laiba mahaki office chamber da ngasi pangthokpa pawgi mifam amada mahagna haikibada labor card pairaba singi fangfam thokpa sing pinaba board asin thaurang tauri Hauzik labor card paiba mioi lak amaga lising marifutara humdoi leriba figure asi asengba ama khangdokpa mathau tari. Asengba adu khangdoklaba matung Aadhaar card ta yumfam oiraga direct benefit ki khutangda kanaba sing fanghangadaba oibana hana leriba card sing screening taubada matam khara lobani pariba card sing asi chahi amagi oina piba card oibana matam loiraba sing amuk hana renew tauba mathau tari. Card ama sakraba matung chahi lisang sitna labor card ki kanaba loba yade COVID laichat ki matung miyam gi kanaba fanghanaba honarakpa matam asida union asina asigumba wafam phongdorakpa asina ayatpa kaya pire haiki. Board asina act amadi rule gi matung ina thabak tauri matam loikraba card pairiba singna masana khangna matam chana renew tawfam thoi haiki. Amana thamagi lupa tara sahim dal pa chamkun si thiraga magi si renew to budobune adu moina madu sungthi thidana sahi ta manga tarai manga saraga lisang sinna kartuna benefit tangani habdu di yaroi daba sumai to na lejeri pot puna maktu kanthoi haraga mukhoina board irrigation torkudo madu chumdi gar renew to habse akoina haigado nate moi masana khangjagado pot amne akoina hairi dudi moi another 15 days mo chance pibane ba sahi em hek subu numita nongam moi renew to kudo se masana tawjadraga akoina noi 15 days mo chance pirage tawro sigi manu tawro haibasi da moina akoida irrigation oi tawkhalagadi akoi rule na pibi matungna 365 days hek subuga akoi car singado reject tawraga hairiba benefit singado pigani. Iramdam asigi achauba festival ama oriba Sangai Festival asida differently able singi oiba stall pibiba yadabra Sangai Festival khudingi differently able singi oiba stall pibiyu haina che thabaga loina media da fawba haptuna appeal tawkri. Sangai Festival khudingi stall pibiyu haibada marai tawduna chayetnaba piri Tourism Department ta tha ama hena walingaidagi che thaduna appeal tawkhrabasu handaki festival asida stall hangnaba thaurang sinbidri festival khudingi disability singbu nathairaga thambiri haina State Platform of Disabled People's Organization SPDPO Manipur na fongdorakle. SPDPO gi President MD Yunus Khan athokpa cherol amagi matung ina kumja inglising aniga taramapan gi Sangai Festival da achauba wathok ama oiki. Tourism Department ki makok thongba amana differently able singi oiba stall pibiduna sem saba loiduna thamlamba adu mathangi numita lauthok lambadagi khana jainaba thokki matam adugi mari lenaba minister na anoba stall thorang tawbiduna masamak da yengsinki disability singi oina stall hangbagi deposit oina thamkiba senfam handokani haikrabasu kumja inglising aniga kuni thogi Sangai Festival yoksilaklaba fawa paisa handana leide. Differently able singi oiba stall anikak frida pibada kayam yamna amangba leibage lengakna thabak ama tawbada tasenga differently able singbu khunai asigi saruk amani haina khalabade makhoibu mirai fam thokte haina cherol aduna makhatana phongdorakle. Meghalaya gi Silong da North East Olympic Association sinduna tha asigi tara dagi tara taruk fawa pangthokiba North East Olympic Games Inglising aniga kunithoida Manipur na punna medal chaniga niful lauduna overall team champion oirakpada Manipur Olympic Association gi hanagi Vice President NZ Nongyai na thagatpa phongdorakle. Hairiba event asida state nipan gi official amasung sanaroi lising ahum rom na saruk yaduna discipline tara nipan da athoi ahenta nakibani. Games asina awang nongpok lamdagi miya marakta nungsi chanaba ingtapa amato oibagi wakalon amasung lebak ningbagi wakalon adu hengal halagani haina phongdorakli. Games asi ahanba oina kumja inglising anigatara nipanda Imphal pangthokibani. Tongan ba lamda singthaningai oiba thabak tawriba singbu ikai khumnaba utuna Bahujan Sahitya Academy Indiana piba Sahitya Ratna National Award kumja Inglising aniga kunithogi oina United
Chongthas Imphal gi founder President Chongtham Tombada pirakle haina United Chongthas ki Vice President thokpa Cherol aman hairi. Hairiba mana asi tha asi ki tara humdoida Delhi ki Karol Wakta leiba Garwal Bhavanda pangthokiba Academy asi gi ahumlak suba National Conference da lanthokibane. Chongtham Tomba Loop asi gi President oina haukiba chahi nipan dagi Manipur gi Puwari gi lamda thizinduna lakli. Mahang na asi gumba lemjaningay oiba mana asi fanglakpada loop asi na nungayba fongdorakli. Netaji Subhash Chandra Bose Chamagakun mga birth anniversary celebration Manipur State Committee na sinduna mathang thagi taranithoy da marfu humdoy suba nupi lalning sing thoram Imphal gi Menzor Khulda leiba Manipur Press Club ta pangthoklagani haina committee asigi secretary na ngasi thokpa Cherol amana khangalakli. Manipur gi cheng mapal lamda puthokhiba yaroi haina British ki mayokta thauna leina khongjang changsin khibi ima singbu ningsingduna pangthokadawriba thoram asida miyamna saruk yanaba Cherol aduna appeal tawrakli. Lamdam sigi tongan ba hiram singda thabak tawriba miyoi kaya na ngasi langjing achobada leiba all as home da sel amadi nongmada changdaba yadraba acha athak sing tengbangkhre. Hauzik semgatliba all as home asida mateng oinanaba kaisampat leimazam leikai da leiba masagi chahi humra humdoirom surabi laisram damayenti debina home asigi founder Dr. Mayengbam Kamala amadi secretary KC Gita anigi mafamda lupali sing kun sel oina tengbangki. Loinana Thongam Debajani Devi Deputy Commandant 136 Battalion Assam Rifles amadi Khundrakpa Mayai Laikai degi Moirangthem Somarani Devi Deputy Commandant GC Langjing Anina Ahal Singda Blanket amadi acha athaki polam sing tengbangki. Lamdam sigi pukchel chawraba miyoi kaya na leptana all as home asida mateng panglakpada home asigi founder president Dr. Mayang Lambam Kamalana miyambu tawbimal khangba amadi thagatpa fungdorakli. Singzamay 360 na sinduna ahumlak suba Laibak Fabi Singhi Khudol Inglising Anika Kunitoy North AOC da Laiba Hotel Imphal gi Sangay Hall da pangthokre. Connecting Kanglaipak with the World Haiba Thim Galoina na Singzamay 360 na Ningol Chakoba Inglising Anika Kunitoy ga Marilena na Ningol Singi Mafam da Khudol Tambagi Thoram Aduda Tourism Corporation of Manipur TCML gi Chairman Karam Siam Babina Healthcare and Hospitality Industries Private Limited ki Chairman Amadi Managing Director Dr. Thangjam Dabali Singh Manipur University ki MIMS Department ki Associate Professor Dr. S. Kesurjit Singh Amadi AIR Imphal ki Hanagi Senior Announcer KK Wahengbam na sarugyaki. Tongan ba sponsor Yangkai gi Makada Lottery ki Khutangda Laibak Fabi Nupi Yangkaida Khudol Manat Tamkibagaloina Karaoke Changdamnabada Makok Mathang Takraba Laibak Fabi Nupi Ahumda Khudol Tamki. Thoramga Mari Lenana Karam Siamna Haikibada Aikoi na ngasi hingliba amadi pangthokliba thabak kaya asi tungi khunai gi damagni aikoi gi khunai asida nupa pokpa matamda harawi adubu Manipur gi hiram khudingmaktadi nupina mangjil thana thabak pangthokduna lakli. Nungai tribadi yum panba matamda nupina nupada haibagi chatnabi leitabana yumba lambida thengthabani mami chauna uriba asi tawbiganu haiki. Singzamay 360 bu thagatpaga loinana thoram asina malemgi mafam khudingmakta Manipuri nupi singbu saktak lagani haina fongdoki. Paumai Naga Union Imphal gi Annual Get Together 2022 pangthokre. Identity with One Culture haiba thimda pangthokiba ngasigi thoram aduda Social Welfare Minister Haikam Dingo Karong Assembly Constituency gi MLA J Kumusa Wangkai Kendra gi MLA Thangjam Arun Kumar yauna tongan ba miyoi kaya na sarugyaki. Thoram aduda sarugyaki ba Social Welfare Minister Haikam Dingo na lamdam asi tongan ba furup kaya puna khundaminaba lamdam amani. Lamdam asida khundaminari ba furup sing amana amabu ikai khumnaba amadi nungsina loinaba mathautai. Ing tapa khunai ama purak pa haibasi khundaminari ba furup khudingmakki tawfam thokpa thodagni furup ki akhuba midyeng thadok naraga aikoi khudingmak heminaba mathautai nungsinaba khaktana santi leiba lamdam ama purakpa ngamgani. Amaromda lamdam asi culture da ina khunba lamdam amani state asigi culture yaudana India gi culture semba oithokte haina balai haiki.
ego मैम से लोइना थादोकनर कांदा oneness unity love अदु मैम दो होय पोरा कांदा होय मणिपुर से हेना चाखुतपा हेना शांति लेबा हेना नुंगाइबा हेना prosperous होइबा डेवलपमेंट ता हेना टोप स्टेट सिंग सिदगी हेना डेवलप होइबा अदुम स्टेट मो ओइननबो होनबदा unity होइना होय यामना नुंसि चानना लेमिनबा दरकार ओय हाइदना आई थमोय होइबा मोटो थमजबने मियोय बायसे वन डे होय सिजिबा निमिता लोइदोइने अदुना हिंगियागी मरक सिरेदा होय मैम नुंसिना थमोय सेंगना तिनबदुने यामना दरकार होइबसे अदुना होय थमोय सेंगना याम नुंसिना होय मणिपुर से गामिनसे Stel Film Awards Englishing Aniga Kunitoi Fankraba Film Singi Oiba Sangai Film Festival Englishing Aniga Kunitoi Pangthoknaba Sem Saba Loire Manipur State Film Development Society MSFDS na Manipur Sangai Festival Englishing Aniga Kunitoi gi saruk ama oina November gi tang kunmari dagi kunipan fawa pangthokadawriba Film Festival asida puna feature films tara manga non feature films manga utkani hairi Hauji pawgi martha naten break ama thamjari Ana layangi office ki thabak amadi koi bachatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani nungai raba pau amana Hotel Ambrosia dagi mita chamngarom chatlaga Vishal Mega Mart kilometer ani makhai chatlaga Ambience Mall, GLF Mall amadi irap laptana nungai raba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Mayam butaram nokseri huzima khataba pau pisari Coronavirus ki yenglaga flight manungda passenger singna face mask sizinnadrabasu yaragani haina Civil Aviation Minister na lakthokiba galonena flight manungda mask sizinnadabada hana lauramba fine amadi penalty sing lobagi mathau tararoi haidi adum oinamak passenger singna flight manungda mask sizinnabana hena fai haina su ministry na khanglakli India ki space ki puwari da ahanba oina Indian Space Research Organization ISRO na hayeng Andhra Pradesh ki Sriharikota dagi private rocket Vikram suborbital launch tawgadawri hariba asida Space Minister Dr. Jitendra Singh na Sriharikota da laiduna hakthengna sarugyagadawri Minister na haikibada hayeng thagatgadawriba rocket asi ISRO gi journey da achauba khongthang ama thangjillagani Hariba asi Prime Minister Narendra Modi na haukiba kumja Englishing aniga kunda private sector na space ki lamda khong thangjinba yahan kibadagi ngambani haiki Mathang tha December ki tang amada pangthokadawriba Gujarat Assembly Mikhal gi ahanba festa punna mirep chamapan lamba thengnagadawri December ki tang manga da pangthokadawriba ani shuba face ki dabak ngasi mirep oigadaba singna nomination file tawbagi aroiba matam oikibaga loinena ahanba face Mikhal gi damak mirep che laukthokpagi matam ngasi loikhre marak asida mamangda pangthokiba Assembly Mikhal dagi voter masing hena thoklaknaba Election Commission of India na pangthokadawriba Mikhal asigi yenglaga Absar Lok Sahi ka campaign haudokre FIFA World Cup Englishing aniga kunithoi amadi Sangai Festival gi kumhai yengnabagidamak Iscom Cable TV Network na miyamda free da set-top box pizari akaknaba masingni ngasimag adom gi manang nakpa Iscom gi LCO sing da pau fawbiyo khudong chaba asi natok hanbiganu phone number 98620901115 98629888355 amadi 9774559350 da contact tawbirau haina Iscom gi management gi maikai dagi khanglakle sanabagi pau pizari Mathang sahi ki February amadagi taret fauba Luktup Fa Muay Thai Academy Bangkok and Wat Tuk Ayutthaya Thailand da maming leiraba Prajau Siwa Tiger King Muay Thai Day gamari linna international seminar ama pangthoklagani seminar asida sarugyaningba masagi valid Indian passport paiba martial arts sanaroi singna sarugyaba yagani
Sathok chasin amadi mathau taba chading masa masana pugani haina Manipur Mixed Martial Arts Association ki Publicity Secretary na thokpa Cherol aman haidi. Sarugyaning basingna khurai puthibada leiba association asigi mobile number 70056890003 natraga 977417629 da pau pharaktuna akupa marol khangba yagani haidi. Sajen tauduna hakjang fit oina thamnaba hotnaba angangsing asi brain power hengatuna lairik laisu tambada performance fagathanba ngamgani haina nauna chathakiba finding amana haidi. Ngasi nomagi aying asagi pau pizare. Ngasi Manipurda khwaidagi sabagi chang Celsius dirgi kuntaruk oiki khwaidagi ingbagi chang na Celsius dirgi 10.1 oiki. Nungsita yauba ising manil ki chang ayukta chada 34 amadi nungthildana chada 48 oiki. Aroi badamaru iba pa umuka hana thamjari. November ki tang mapanda brown sugar kg 3 gram chamnga homfumari ga kona namyoi ani phagat khaba matung Singhat Police Station na brown sugar kg amaga gram chanipan marfumari makhata na phagat pa ngamthre. Vote thadabagi chahi suraba sing amadi voting right fanglaba singbu vote thadabagi hak fanghanaba awareness piba yamna mathau tai haina CEO Rajesh Agarwal na phongdokre. Amadi haukiba Inglising aniga tara mapangi February mapanda piklibi nupi macha amabu izat mahan kiba masagi chahi kunitoy suraba miyoy ama ngasi salam imocha special judge fast track special court November 1 na pokso eki makhada chahi taret kaisum sangda laina ba fado pikhe. Hauzik Pabuki oina IS News na pizaba Manipuri pau matang asta loizare miling tabir ba khwai pamna magpu khurumzari.